ꯌꯥꯝꯅꯁꯨ ꯃꯌꯥꯛ ꯀꯟꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯌꯥꯛꯁꯦ ꯇꯦꯜꯂꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯃꯇꯦꯛ ꯑꯁꯤꯗ ꯃꯤ ꯑꯃꯕꯨꯁꯨ ꯅꯣꯛꯍꯟꯕ ꯉꯝꯕ ꯑꯗꯨꯒ ꯃꯤ ꯑꯃꯕꯨꯁꯨ ꯀꯞꯍꯟꯕ ꯉꯝꯕ ꯀꯜꯂꯤꯗꯀꯣ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯁꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯤꯆꯟꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯗꯣ ꯒ꯭ꯌꯥꯁꯁꯨ ꯃꯩ ꯄꯤꯛꯅ ꯂꯩꯊꯔꯝꯂꯒ ꯇꯥꯋꯦꯜ ꯃꯆꯥ ꯑꯃꯅ ꯃꯈꯨꯠ ꯇꯩꯊꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯒꯥꯔꯤꯗꯒꯤ ꯃꯆꯥꯅ ꯀꯨꯝꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯂꯩꯔꯝꯕꯗ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯂꯒ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯁꯝꯕꯤ ꯇꯞꯅ ꯀꯨꯝꯊꯍꯜꯂꯤ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗꯕꯣꯏ ꯑꯉꯧꯕ ꯃꯆꯨꯅ ꯇꯥꯏꯜꯁ ꯐꯖꯅ ꯅꯞꯄ ꯊꯥꯛ ꯊꯥꯛ ꯂꯩꯔꯤꯕ ꯁꯤꯔꯤꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯒ ꯂꯩ ꯒꯥꯔꯤꯒꯤ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯆꯥꯅ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯛꯇ ꯃꯥꯁꯨ ꯐꯝꯊꯩ ꯁꯅꯥꯔꯩꯅ ꯊꯣꯏꯕ ꯀꯩꯅꯣ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯂꯨꯍꯦꯟꯕ ꯃꯃꯥꯏꯗꯣ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯄꯨꯜꯂꯨꯕꯅꯤ ꯏꯃꯥ ꯑꯗꯨꯒꯤꯅꯤ ꯑꯃꯨꯛꯐꯥꯎ ꯇꯧꯗꯕ ꯅꯪꯅ ꯉꯁꯤ ꯌꯨ ꯊꯛꯂꯤꯕꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯃꯥ ꯅꯁꯥ ꯌꯥꯝ ꯋꯥꯏꯌꯦ ꯍꯥꯟꯅꯗꯤ ꯑꯩ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯄ ꯃꯍꯥꯛꯇꯣ ꯑꯩꯒ ꯗ꯭ꯌꯨꯇꯤ ꯄꯨꯟꯗꯅꯕ ꯃꯤ ꯑꯃꯒ ꯍꯦꯛꯇ ꯁꯦꯗ꯭ꯌꯨꯜ ꯑꯣꯟꯊꯣꯛꯅꯔꯒ ꯍꯦꯛꯇ ꯂꯩꯔꯝꯕ ꯁꯅꯥꯔꯩ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯤ ꯇꯞꯅ ꯉꯥꯡꯕꯅꯤ ꯅꯪꯕꯣ ꯑꯩꯒ ꯌꯥꯝ ꯆꯥ ꯍꯥꯏꯅ ꯀꯧꯔꯝꯕꯅꯤ ꯁꯔ ꯍꯥꯏꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯥ ꯌꯥꯝ ꯐꯠꯇꯦ ꯏꯃꯥ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯦ ꯍꯥꯏꯔꯒ ꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯌꯦ ꯃꯥ ꯌꯥꯝ ꯐꯠꯇꯦ ꯂꯥꯛꯑꯣꯁꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯋꯥꯔꯤꯗꯣ ꯂꯨꯍꯦꯟꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯈꯣꯡꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯀꯃꯟ ꯔꯨꯝꯗ ꯃꯄꯥꯅ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯆꯨꯝꯅ ꯊꯥꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯉꯝꯒꯅꯤ ꯉꯥꯎꯔꯤꯕ ꯌꯨꯗꯨꯗ ꯀ꯭ꯔꯤꯇꯤꯕꯥꯁ ꯇꯤꯚꯤꯗ ꯃꯤꯠꯐꯝ ꯊꯝꯅ ꯊꯝꯅ ꯅꯨꯄꯥꯅꯤ ꯊꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯊꯛꯄꯗꯤ ꯏꯄꯥꯅ ꯌꯥꯗꯦ ꯅꯁꯥ ꯗꯣꯛꯇꯔꯅꯤ ꯌꯨꯗ ꯑꯦꯗꯤꯛ ꯆꯨꯕ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯂꯕꯅꯤꯅ ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯉꯥꯡꯂꯣꯏ ꯂꯨꯍꯦꯟꯕ ꯃꯄꯥꯒꯤ ꯋꯥ ꯇꯥꯕꯗꯃꯛ ꯇꯥꯔꯒ ꯄꯥꯈꯨꯝꯗꯤ ꯈꯨꯝꯂꯨꯗ꯭ꯔꯦ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯇꯣꯡꯂꯤꯕ ꯈꯣꯡ ꯑꯗꯨ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯗꯨꯅ ꯐꯃꯨꯡꯗꯨꯗ ꯎꯞꯁꯤꯜꯂꯒ ꯂꯩ ꯉꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯇꯨꯡ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯈꯔ ꯁꯤꯟꯊꯗꯨꯅ ꯌꯥꯝ ꯄꯦꯟꯗꯅ ꯁꯣꯜꯂꯛꯏ ꯅꯪꯅ ꯄꯥꯝꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯅꯐꯝꯗ ꯋꯥꯁꯛꯈꯤꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯁꯥꯅ ꯏꯐꯝꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯪꯅ ꯌꯥꯗꯕ ꯇꯧꯕ ꯅꯠꯇꯦ ꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯐꯣꯟꯒꯤ ꯔꯤꯡꯅ ꯂꯦꯞꯇꯕꯤ ꯈꯤꯡꯂꯛꯄꯗ ꯇꯦꯕꯜꯗ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯉꯥꯊꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗꯒꯤ ꯄꯤꯛꯇꯞ ꯇꯧꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ ꯁꯦꯞ ꯇꯧꯔꯝꯕ ꯃꯤꯡꯗꯨꯗ ꯅꯨꯄꯥꯗꯣ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯔꯤꯡ ꯑꯗꯨꯅ ꯇꯠꯂꯝꯗꯥꯏꯗ ꯐꯣꯟꯗꯨ ꯐꯠ ꯎꯛꯂꯒ ꯃꯅꯥꯀꯣꯡꯗ ꯊꯝꯗꯨꯅ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯏꯁꯤꯕꯣ ꯑꯁꯣꯝꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤꯅꯦ ꯇꯧꯔꯛꯏꯁꯦ ꯁꯨꯔꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯇꯧꯗꯤ ꯇꯧꯔꯛꯑꯣꯀꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ ꯁꯨꯔ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯝꯗꯦ ꯐꯣꯟꯗꯨ ꯐꯠ ꯀꯛꯂꯒ ꯐꯠ ꯂꯪꯁꯤꯜꯂꯒ ꯃꯃꯥꯏꯗꯣ ꯏꯁꯥꯎ ꯁꯥꯎꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯁꯣꯜꯂꯤ ꯑꯩꯕꯨ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯈꯤꯗꯣꯏꯅꯣꯕ ꯃꯥꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯀꯣꯜꯗꯣ ꯑꯃꯨꯛ ꯐꯠ ꯈꯤꯡꯖꯤꯜꯂꯛꯏ ꯁꯨꯔ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯉꯥꯡꯂꯒꯦ ꯈꯟꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯗꯨꯅ ꯂꯥꯛꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯇꯧꯈꯤꯕ ꯅꯝꯕꯔꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗ ꯐꯠ ꯍꯟꯖꯤꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯣꯟ ꯑꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯦꯔꯤ ꯁꯛ ꯐꯖꯕꯤ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯃꯦꯔꯤ ꯁꯨꯔꯒꯤ ꯋꯥꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯂꯦꯡꯖꯦꯜꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦꯅ ꯑꯗꯨꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯅꯪꯕꯣ ꯆꯤꯟꯗꯦꯗ ꯅꯣꯕꯦꯜ ꯑꯃ ꯁꯨꯝ ꯄꯥꯔꯝꯕꯅꯤ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯄꯥꯟ ꯐꯝꯂꯝꯕꯅꯤ ꯆꯥꯛꯀ ꯆꯥꯔꯝꯕ ꯅꯪꯕꯣ ꯁꯨꯔ ꯔꯨꯝꯗꯨꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯔꯛꯂꯒ ꯃꯊꯛꯀꯤ ꯇꯦꯔꯦꯁꯇꯨꯗ ꯀꯥꯔꯛꯏ ꯏꯉꯥꯟ ꯉꯥꯟꯅ ꯊꯣꯛꯂꯤꯕ ꯊꯥꯗ ꯌꯦꯡꯂꯒ ꯆꯥꯔꯦꯗ ꯉꯁꯥꯏꯅ ꯑꯩꯅ ꯐꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯅꯣꯏ ꯌꯥꯝ ꯆꯥꯅ ꯕ꯭ꯌꯨꯖꯤ ꯆꯪꯂꯒ ꯉꯥꯡꯖꯁꯅꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗ ꯃꯦꯔꯤ ꯇꯞꯅ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ
ꯁꯨꯔ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯐꯠ ꯍꯟꯖꯤꯜꯂꯒ ꯀꯩꯅꯣ ꯁꯥꯎꯅꯩꯔꯣ ꯅꯣꯏꯅꯦ? ꯑꯩ ꯃꯥꯒ ꯂꯥꯞꯊꯣꯛꯂꯒꯦ ꯁꯨꯔ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯅꯣꯏꯅꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅꯔꯒ? ꯕꯕꯥꯒ ꯏꯃꯥꯒ ꯌꯥꯗ꯭ꯔꯦ, ꯃꯣꯏꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯕ ꯍꯧꯅꯗꯦꯗ꯫ ꯁꯨꯔ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯕꯥꯃꯣꯜ ꯑꯣꯏꯕꯒꯤꯔ? ꯐꯤꯜꯝ ꯋꯥꯔꯤꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯍꯤꯔꯝꯗꯅꯦ ꯖꯥꯠ ꯕꯤꯖꯥꯠ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤꯀꯣ꯫ ꯃꯦꯔꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯐꯤꯜꯝꯒ ꯑꯁꯦꯡꯕꯒꯗꯤ ꯀꯔꯥꯏꯗ ꯃꯥꯟꯅꯗꯣꯏꯕ? ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯐꯔꯦꯁꯦ, ꯄꯨꯡꯁꯨ ꯊꯦꯡꯉꯤ, ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ꯫ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩꯕ ꯅꯨꯃꯤꯠꯇ ꯀꯣꯏꯕ ꯆꯠꯂꯨꯁꯦ꯫ ꯍꯣꯏ ꯌꯥꯏꯌꯦ꯫ ꯃꯦꯔꯤꯅ ꯀꯣꯜ ꯀꯛꯈꯤꯕꯒ ꯅꯨꯄꯥꯗ ꯐꯣꯟꯗꯨ ꯃꯅꯥꯀꯣꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯉꯁꯥꯏ ꯃꯥꯅ ꯌꯦꯡꯈꯤꯕ ꯊꯥ ꯑꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯔꯣꯜ ꯊꯣꯛꯇꯕ ꯊꯥꯖ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯄꯥꯈꯪ ꯑꯗꯨꯅ ꯊꯥꯖ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯖ ꯃꯍꯥꯛꯁꯤ ꯏꯀꯥꯏꯔꯗꯨꯅ ꯂꯩꯆꯤꯜꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈ꯭ꯔꯦ꯫ ಮಿನಂಬಗಿ ನುಂಶಿಬನ ಯೋಂಗ್ಲುವ ಮಹಾಕದೋ ಮಾಗೆ ಅಸೆಂಗ್ಬ ಸಕ್ತಮ್ನ ಮಿಟ್ಮಾಂಗ್ದ ಚೋಂಥೋರಕ್ಲಂಬದ ಮಿನಂಬಗಿ ನುಂಸಿಬ ಅದ ಥಾಮೋಯ್ಗಿ ಒಯ್ಬ ಅಸೆಂಗ್ಬ ನುಂಶಿಬನ ಮಹುತ್ ತಪ್ನ ತಪ್ನ ಸಿಲಕ್ಲಿಬ ನುಂಶಿಬ ಅದುಬು ಮಪಾನ್ ಥೋಂಗ್ದ ಉಟ್ಲುವ ಮತಮ್ದ ಮಹಾಕ್ಪು ಥಾಜಬಿಗದ್ರ ಹಾಯ್ನಸು ಮತೋಮ್ತ ಲೈಬ ಮತಮ್ದ ತತ್ತನ ಖಲೈ ngasisu nupado nungdangi sak toklaba tong balcony da hangat handa chatli amuk muksu chatlamado leplaga karom da mamai leksilaktuna lingjal sangak labra haina yengi changak po udabada isuk sukna solei kari nupino makhada suk yamna leijaningi sibo tuminna leibado haina dramale amuk makha tana hangat handa chatli ngak adumna chatlaba tong romdo thong hangbagi khonjalda ꯂꯟꯆꯦꯟꯕ ꯃꯃꯥꯏꯗꯨ ꯆꯦꯞꯊꯔ ꯌꯦꯡꯂꯛꯏ꯫ ꯂꯤꯡꯖꯦꯜꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯄ ꯎꯕꯗ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯔꯛꯂꯦ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯍꯧꯁꯥꯒꯨꯝ ꯂꯟꯆꯦꯟꯕꯒꯤ ꯐꯃꯨꯡꯗꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯔꯒ ꯋꯥꯁꯔꯨꯝ ꯆꯪꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯨꯔꯦ꯫ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯥꯏꯠ ꯀ꯭ꯔꯤꯝꯗꯣ ꯐꯠꯄ ꯇꯩꯁꯤꯜꯂꯒ ꯕꯦꯜꯀꯅꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯗꯥꯆꯣ ꯐꯃꯨꯡ ꯁꯦꯝꯕ ꯂꯣꯏꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯗ ꯌꯦꯡꯉꯛꯏ꯫ ꯅꯪꯗꯤ ꯇꯨꯝꯃꯗꯣꯏꯔꯥ? ꯑꯩꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ, ꯍꯨꯃꯥꯡ ꯁꯧꯏ, ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ꯫ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯈꯤꯔꯣꯏ, ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯇꯧꯕꯒꯨꯝꯅ ꯅꯤꯡꯒꯥꯡꯅꯅ ꯐꯝꯂꯒ ꯄꯔꯦꯡ ꯁꯥꯅ ꯈꯤꯜꯂꯤꯕ ꯂꯩ ꯒꯝꯂꯥꯁꯤꯡꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯂꯩ꯫ ꯃꯈꯣꯡꯗ ꯇꯥꯔꯤꯕ ꯑꯄꯠꯄ ꯂꯩ ꯃꯁꯥꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯊꯧ ꯂꯦꯞꯇꯅ ꯇꯧꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯝꯂꯥꯡꯗꯨꯗ ꯌꯩꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯄꯨꯛꯅꯤꯡ ꯆꯪꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠꯅ ꯇꯥꯔꯛꯂꯤꯕ ꯁꯝꯁꯤꯡꯗꯣ ꯅꯥꯞꯄꯗ ꯌꯦꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯤꯔꯥꯏꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯇꯧꯕꯨ ꯃꯤꯠꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯣ ꯃꯈꯣꯡ ꯊꯥꯡꯂꯒ ꯔꯨꯝꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯍꯤꯌꯔ ꯀ꯭ꯂꯤꯞ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯂꯤꯡꯖꯦꯜꯒꯤ ꯃꯅꯤꯡꯗ ꯐꯝꯊꯔꯛꯂꯒ ꯃꯁꯝꯗ ꯇꯥ ꯄꯥꯏꯔꯛꯏ꯫ ꯇꯧꯔꯛꯅꯤ ꯈꯟꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯂꯤꯡꯖꯦꯜ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯂꯟꯆꯦꯟꯕꯅ ꯃꯅꯤꯡꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ ꯂꯟꯆꯦꯟꯕꯗ ꯈꯪꯇꯨ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯇꯨꯁꯤꯜꯂꯛꯄꯗ ꯂꯟꯆꯦꯟꯕ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯐꯠ ꯍꯥꯏꯗꯔꯛꯄꯗ ꯃꯀꯣꯛꯇꯣ ꯐ꯭ꯂꯣꯔꯗ ꯈꯪꯉꯤ ꯌꯩꯁꯤꯜꯂꯤ꯫ ꯑꯌꯣ! ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯑꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯗꯨꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯣ ꯐꯠ ꯍꯧꯒꯠꯂꯤ꯫ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯅꯨꯄꯤꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯒꯤꯅꯤ꯫ ꯂꯟꯆꯦꯟꯕ ꯐ꯭ꯂꯣꯔꯗ ꯃꯈꯨꯠ ꯅꯝꯃꯒ ꯂꯝ ꯍꯦꯟꯕꯅ ꯁꯝꯗꯣ ꯄꯨꯟꯕꯤꯒꯦ ꯇꯧꯕꯅꯤ ꯏꯕꯦꯝꯃ꯫ ꯅꯪꯉꯣꯟꯗ ꯄꯨꯜꯂꯣ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩꯅ? ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ, ꯄꯨꯅꯤꯡꯂ ꯄꯨꯟꯅꯤ, ꯄꯨꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ꯫ ꯂꯤꯡꯖꯦꯜ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯝꯃꯒ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯆꯪꯈꯤꯕ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯟꯆꯦꯟꯕ ꯍꯣꯇꯦꯜꯗꯨꯒꯤ ꯔꯤꯁꯦꯞꯁꯟꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯑꯃ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯃꯦꯟ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯗꯣꯝꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯄꯗ ꯎꯕꯗ ꯁꯥꯔꯝꯕ ꯋꯥꯔꯤꯗꯣ ꯇꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯑꯁꯤꯅ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯋꯥꯗꯨ ꯍꯥꯏꯅ ꯃꯈꯣꯡ ꯊꯥꯡꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯂꯥꯛꯏ꯫
Kay leregi sida lakpade. Nupada lanchen mada yengaga hotel sigi makoka warimta sanagi tawba. Maga sanadresu aiga dum sanase. Nupada lanchen bagi makoktagi makong phawa amuktang yenglaga. Aina haidu tahaudrabo hotel sigi makoka haibani. Lanchen bawa ama haigi haina maya kathorakpaga punsibana nupadagi manak laktana wa hairakpana hankre. Ma'am na mai Kevin da lao hairi. Nupado punsibagi wada makongdu thangna lanchen mada nokphet toksilamle. Matawdu da lanchen madi sawningna maso matung inarei. Punsibana lamjinglaga nupidugi Kevin da changakpada Lingzelgi mayoknana thariba chair da phamthakre. Nangi hotel se manapang mikra yaw male. Maning da changa iba lanchen mada nupado na hairi bada mangonda be haiba khangladuna paini yingli. Lingzel lanchen mada haifet yengaga adum yawbani nang kaim khalanu ka. Lingzel gi pakhum de henkre sawning bado. Punsiwa coffee ni danga chana ba kaino maga yingla lawbirakera. Yam special oiba mini la ise. Funny ma'am lawzaruge. Punsiwa na hek thokibaga sir family badudagi happet mamai lai khattuna lanchen mada yengi. Aise nangwanda war imta sana ningdana lakpani. Lingzel na Kari warino sanaraga loiredana. Ada mitop leibasida Surugi wada maningda lepliba lanchen bana fatkum lei. Ay mitop nate mainu pani. Lanchen ba wada sur Lingzel da yenglaga Kaino nangmo nangi nupa divorce to cry daine. Lanchen ba handaki wadu da ngakpana mamit to khanglaw law thorai. Lingzel sur do onsilaga Mana pungangalini tarun. Lanchen ba surgi maning de leplambadai thuna laklaga Lingzel gi manak lepi. Kayeba nang ga divorce to craba. Lingzel mai manak ta lepsalak liba lanchen bada yenglaga wari du ko na khanarase makhagi thabak sing yengsulu chasalo. Kay gi thabak no ai nangi sinango natro ai sinangi kanano as mi leise udro ha ko na sana sahaba chatlo ai leile na atopa nupa koi gi to natro handak ti Lingzel phamlambade hagotlaga ma su song hairi. Ay tango to poloy se ha nang giloy na dabroba handa ki Lingzel gi wadu la lanchen ba khumba ngamde mami ani duna Lingzel da yengi nupi do wa makha tari matam amada nangbu aina sengban ishoni khalami adubu hojik tin nang ai order aina haiba thabak tawga daba ai khada leiba simi amani haina okre aduga aina haiba khuding nang yagadabani lanchen mahnam gusuwangang mangamda mamaido makhana non tharangale Lingzel asawgo do handi amukasu khondu kan haire yam thuna thorkusal handaga thoktradi ne aina nang kaidor kem Lanchen mawa de haisa bangamda piroina ba meeting na nupi do dang ha yenglamlaga mamai do leiduna chatkre thong do sumana chatkibada makhol thokna thingsilami Lingzel lanchen ba chatkimaga magi sokri da phamtharaktuna table no mako upsalaga laikre Asomdani lanchen bo hotel da leiba magi room da changak phamung da git laung na famthei Lingzel na hairakli ba wa sing do ningsing lubada masadu leiba yade khoirang khoi sawna na machin da soli aini koye na masu ekta koyeba ngak tumin na leira haire as ai leiba yadreda aingonda sawning ine pindre na kainara se hairadi kamai tawduiba mana adumna phamlingi thong hangbagi makhol da pamai do non khala yengle punsibo oirambada mamai do phatlei thokre lanchen madai matau haipet yenglaga kaino ma chakpagi manam namdro lanchen mamai non khatabi ainga side lei se kem namde punsiba lanchen me mama lepsilak laga haining bawada phat hairi kai degi nangdi namdeba chak thekla kari basidi adai sunatana nangi thamoi oiraga nungsibagi namada arang arakta tawbani ahenba amadi masagi oizabana mang thakibana aseng manushiba amagi masak magun karam tongge haibase nongmata khallude ngahaki nungaibana tungkoina chatpa yagani khanmana awaba haibado mafamda karino khangde ngasi sunupa aduna unase hairakpaduda Lingzel mamangda lepnaga kanna keri machagi thabak khuding tingbang mama dusu machagi nakanda lepaga
Kay watli isabo. Lucy machin balda lipstick to taira batung. Kay suwache mama loiri. Phasa na kira sakadabani ko. Nupado nangonda pungaw-ngawhan gadabani. Mama ay siyam tirabani. Santi mingsilda tariba majagi saktam da yenglaga. Aigi sana bu thi haibro thide. Mama majani na wari sana ringi. Mingsilgi mamang na layriba fonda ringking lay. Lakliba call do ubada harang-harang oktuna. Ay loiri nang laaba. Oh layram mo ay laagi. Phone do kaklaga mama do ansilaga. Mama lai chatlakige. Santi majagi makutta manam nambiraga. Phazan chatluko. Lucy mama na haido tabada magtaramlaga. Hatu get layriba dom da lagle. Bullet da haifet nga tharaga layramba nupada. Nupido lakpa ubada. Mamay do haifet lay thokto na yinglay. Phazay nupi mo oibagi awat pahayba do laytana. May thong na tari. Saban do su figure taba na setliba dressing do mangonda ipakta paksari. Nupada nupido da yinglamba may thong da fatlay thokido na. Sur nang siguma nupida pangthavayaba nati. Nga heli sawiya de ko. Kaya saudoino jaslo. Sur fazana pamkibaga Lucy surgi maning pamlai. Gari do khara thaubaga Lucy do surgi pukta hafet ko lai. So Lucy na tawrakliba matawda haina jatuna. Makut namana mangonda thamrakliba makutta lakthoklaga. Gari thawam khangdi fazana tongo. Lucy nupa do giwada mamay do hafet sui. Gari do leptabi thorakpana piktak na hangliba cafe do da punna changagle. Nakan mai onsinaraga phammi. Coffee tang thaklaga yarni ko. Hoi ai kem chaning di. Sur mamai habit onsilaga coffee ani order tawkhraba tung. Mamai do Lucy do onsilai. Nupi do habit noklaga. Mama na nongma yumda lao hairi sakhang na naba. Sur habit mun na yinglaga. Ay sa kanano haiba nang mun na khanglabo. Adugi wabo tapna khangzarakadabani. Sir, nupidagi waduda machinbal hafet chinglaga noi. Ay hana munna khangdaba yaroi ni nangbo. Lucy nupadu na hainingli do karino khangna yingi. Ay sa teka nasunati langzelgi hek best friend ni. Lucy nupadu na hairakli ba waduda ngakna mamit laukthokto Kari haiba. Ngakpra igi warise. Mamay do amuk nupidugi manak changsilaga. Aigi marup kidamak nang bukhalay oina sizinabani. Ay nangwanda apam nung sifaw kibaliti. Hayrakli ba waduda pendra malay. Surda yinglaga mapi ira chelaga lay. Aigi marup kinungay ba pumba nuina setu na pukibagi laman ni. Ay na nang bunga sinungsiba sabasi. Lucy wangang mangamda nupaduda dumag yingli. Tanjaduda nupa machanglaktu purakli ba coffee anido. Table mathakta thamagli. Surmagi saruk tu paikhatlaga machinda hafet kamlaga kitang thaklabatong. Noina agi marupta minambagi nungsiba sakibagum. Aina su ngasidi nangi nafamda minambagi nungsiba sabani khanglaba. Karigi aiba nungsiba sabiribano ha. Aina ngasai na haikrena minambagi nungsiba se noina thokalabani na aina mo mohotsinlaga nafamda sanabani. Aina tawriba thabaksingsa fai fate haiba noina sasu khanglibani. Aina nungside nafamda nungsiba sabani. Sir makhata na coffee khara thaklabatong phamlambadagi hawatuna counter da changduna pay tawramlabatong tumningna phamiba nupidugi manak changsilaga makhata na kapningdrabadi ahenba pamgano nupi oradi nupi oina chamna layo. Wa khara do hairamlaga nupa do thokre ngasaidagi tumin leramba Lucy hangnaruba tawda khazaidam ilupira khara sintharakle. Tarakliba mapido taithoklaga mamai du leiduna cafe du dagi hek thorakpaga lanchen ba leptuna leramba ubada ipapa khana daso lanchen ba mamit imu ngangna nupi du da yinglei nupi du suki na kina nupa du gi manak changsilai lanchen ba nupi du gi khudang du paiduna cafe du gi matai oirap mi pakna leitaba leirak adu da changaktuna pairamba nupi du gi makut thadoi aigi nungshibada karamba amakpa yaukiduna nunglingonda minambana daso ay lankre lanchen ba khonjel du hena kallaga
ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯅꯪꯅ ꯃꯤꯅꯝꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯪꯍꯟꯕ ꯉꯝꯅꯤꯁꯤꯔꯣ? ꯅꯠꯇꯦꯗ ꯆꯣ ꯃꯥ ꯋꯥꯗꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯁꯥꯎꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯔꯛꯇꯨꯅ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯄꯩꯁꯥꯁꯤꯡꯗꯣ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯒ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯞ ꯀꯌꯥ ꯂꯪꯁꯤꯟꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯅ ꯃꯥꯕꯨ ꯏꯟꯊꯣꯛꯂꯒ ꯊꯝꯂꯨꯕꯅꯤ꯫ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯪꯗꯤ ꯑꯩꯒꯨꯝꯕ ꯑꯄꯪꯕ ꯀꯌꯥ ꯊꯤꯔꯒ ꯄꯨꯟꯁꯤꯗꯣ ꯂꯩꯔꯣ꯫ ꯄꯤꯔꯤ ꯄꯩꯁꯥꯗꯣ ꯂꯦꯝꯅ ꯄꯤꯕ ꯅꯠꯇꯦ, ꯃꯇꯝ ꯈꯔ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯝꯕꯒꯤ ꯃꯃꯜꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯨꯁꯤ ꯃꯈꯥꯗ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯔꯛꯏ꯫